Marupsing taibang mioi ba aikoisi mapuna semlakpa matamda angakpa kiyaga loinana semlaklibani. Mioi bani harigasu sak kuchu amadi tongan ba khenaba kiya ama lehalli. Masisu angakpani. Fazaraga poglakpa aduga fibam thina poglakpa haibna chingba khenaba singa se aikoinasu loina uri khanglibani. Adubo marupsing Malem Asida adugumba mioi khara lei. Makhoisi atei mioi singa yam khenai. Makhoidu uhelamliba fibam asna maram origa makhoisi atei mioi singdagi isolate oina habdi tokhaina leiba tahalli. Screeners da uriba saktam asi marupsingna mamangda vikravra. Makhoisu aikoigumna normal mioi ni logadra. Laure haina khallagasu makhoigi maithongdi yengba matamda akiba pokliba sna kari maramginu. Masikhang nantana Malem Asida adomna lei haiba Sungtha Thajaroidaba adugumba mioi khara masu lei. Khudam oina dwarf family, Mehmet Karem amadi Benny Jackson asina tingba panbiyai. Aduna ngasigi video asda marupsingna lei haiba Sungtha Thajaroidaba mioi taruk khaki maramda khangminasi. Iramda masdasu mioi kiyadang lerumgani khanjai. Viewers singi marakta khangbiyaurgadi lakadaba video singidamak comment natragana TKFX ki official FB page ki inbox ta habiraknaba ningsingjari. Amadi marupsingna channel asibu pukning thogatpiba oina like amadi subscribe tawshanbiramu. India gi manung channa leiba Hyderabad mafam asigi am busy oiba street amada hek ubuga uba singi pukning nungsianba ngamba family amale. Makhoisi atei dagi special ohelibasi chondroplasia kauba genetic condition leiba maramnani. Mazda makhoigi haksangi torso asimadi normal oi. Atei lemhoriba pambom amadi khong asimadi karama hena teli. Families da punna mioi taraga mathoi leibagi manungda mioi mapan amadi leina asi mayoknari. Adubu asumna oirabasu makhoigi maithongda mamon minoka loinana madam mayambada nungaina leiri. Ramrasna hai madam amada families da punna mioi kunga mathoi lerami. Masigi manungda mioi taraga nipan amadi dwarf oi fongdoki. Families gi singthaningai oiba amana makhoisi miga mimanadre haina atena khallabasu makhoinadi atei mioi singda mateng pangle amadi society gi oiba thabak thoramsing lakpa matamda active oina saruk yari. Marupsing anem awangna mioi amagi identity tak poithokte. Masigi tayonabda aikoigi wakhalna khallibgi chang amadi thamoi chawbgi chang asina mioi amagi identity ta I habisi family asdagi aikoina khangjinbi ai. Indonesia gi manung hanjinna leiba mi yam tadaba karangkong village asda leiriba manarung family asi atei mioi singa manadana aikoina uba fangi. Family asigi head oriba mioi asigi khwai naha oriba machanupa Anvir asi Treacher Collins syndrome kauba genetic ki oiba condition asiga sagonana poglaki. Poglakpadagi hauna mahakki khadang asi ningthina develop oraklamdi. Masina maram origa sor honbu waba amadi matam chuppagi waina sangom thakpasu yahallamdi. Matamgi matungina mid amadi nakong soep normal oiba horaklammi. Masina uba amadi taba ningthina ngamhallamdi. Lurba tanpham asda Sarif Ali mahakki machagi damak karigumba kharadi taurage haina chap yungna khankirami. Machagi damak khungang thadoktuna siharda chatkirami. Mafamdu yauraga treatment chathrami amadi masigak natna surgeries ki amadi yengbi aba makhai yenglammi. Khungangi mioi singnasu layeng basda mating toruklammi. Khungangda muk halaktuna disease asigi awareness pinavgi damak campaign ki asathabsu horakki. Ngasidi Sarif Ali chumnatagi mapa moidre. Mioi ki ada thauna happa mima nadraba singi lamjingbiba mioi ama oire. Wari asi yam top machil manaw anigini. Makhoi ni Turkey gi bursa share ta poki. Mabani gi mit asida kanagumba mana uragadi asum yengningduna lehalli. Habdi yenglaroi habisi awabu hellami. Makhoi animaki yet thangba mit asi icy blue color oi. Aduga left thangba asina deep brown oirammi. Masigi unique oipa condition asibu heterochromia harga khangnai. Masi poglakpadagi hauna oirakpa natragana genetic condition maram oiraga matamgi matungina oirakpa dum oithoi. Pisak piklingai matamdagi horaga makoi anigi mit asna maram oiraga mioi kiyabo ngakpo henduna laklibani. Amadi bursa hariba city asda makoi ani asi star oikhrabani. 2019 da makoi anigi photo ama viral oiki. Mazdagini miyamna makoi bu khangnaba horakibasi. Wari asi Benny Harlem amadi mahakki machanupi Jackson gini. New York ta pokiba amadi hojikna Los Angeles ta leiriba Benny Harlem model amadi artist ni. Adabu mahakpo ataidagi special ohelibasi 20.5 inch wangba mahakki natural hairstyle asigi maramnani. Hairstyle asi 2017 da Guinness Book of World Record chanki.
mahak chap manana mahaki machanupi asigi yam thana wangba amadi curly oibe hairstyle asigidamak hauji social media da viral oiribani. Marupsing malem sinba thungna mapa masana fauribasi makoigi hairstyle asikaki natti. Makoigi hanadagi natural oina leijarakliba polamsing asi nungsina luna chana chekshina thamjaba asigi maramnani. Aikoi swaida so adumak unaba khudam amakak kingminasi. Hanadagi natural oina something na lakpa adu curly ohinabni haiduna sel pithoktuna semi. Aduga curly oina natural oina lakpa aduna something nabni haiduna sel pithoktuna muk semi. Aduga kuchu mamna lakpa singna kuchu ngauhannabni haiduna sel pithoktuna semi. Masi temporary ni aduna masi kanadaba polamsingni haibasi mapa machana malem sinba thungna awareness piri. Aikhoigi hanadagi leijarakliba natural oina yaujirakliba aikhoigi polamsing haibdi sam mit nakong amadi kuchu masi myam asibu chekshina luna chana tauba asi tangai fadabni haibsi mapa machana malem sinba thungna khangalle. Mapa macha punduna natural oiba hair products sing coconut berries amadi Ethiopian butter sizinaduna semjrami. Masibu makoigi samda sizinarami. Matau asum tawdana nungsinana mapa macha leminai. Aduna mahaki masanaso mapa asi mahaki di best friend ni amadi teacher ni haina Jackson na fongdoki. Wari asimaso New York ki circus ta leiba brand namri mahaki machanupi gi wari ni. Tabda nukningba amadi angakba wari amasuni. 2014 chahi da brand na school ki library amadagi Guinness World Record ki larik ama lauduna asum yengba urakhi. Adugo larik asigi chena amada malingi khwai pakpa leigi maramda thengnarame. Fagi oina mahaki lei asi kyamuk pakpa jano haina onthokhtuna yengjarame. Adubu result asida mahak angakpu oikhi. 3.27 inch paklamkhi. Masina mahakpu nupa singilakta malemgi khwai pakpa leigi damak world record holder oirakhi. Record asi mahak onda loiravra hariga demuk natti. Mahaki machanupi Emily matamaduda sahi taraga mari sure. Machanupi gi amuk oluba matamda 2.89 inch paklamki. Medical measurement tawraba matung malengi oina lei khwai pakpa nupi ni haina title pikhirame. Ahanbada Emily yam ikaijrame adubu hojikti mahaki unique identity asida proudly accept tawjari. Maharashtra ki manung chana leiba sangli mafam asiga naknana leiba khungang amada machil manau ahum lei. Savita, Monica amadi Savitri. Makhoi ahum asi disease amana maram oiraga mi tinba mafamdagi tokhaina leiba tarame. Disease asigi ming werewolf syndrome kawi. Medical gi oiba termda hypertrichosis universalis hariga khangnei. Masigi maramna makhoi gi maithongda sam kya kungna horami. Sam asi yam kungna thana hoba maramna misak khangdokna bo honabdasu awabo helivani. Masigumba condition leiba singa sifawda malem asida punna case ahum muktang lei haina fongdokli. Habdi yam tangna thoi haivani. Masi makhoi gi mapadagi oirakpani haina so fongdokli. Masida makhoi gi nungti gi oiba punsida awaba khudong sadaba kya mayokna halami. Numit khudingi makhoina special cream ama sizinaduna samsing asibu lauthokpa taragasu thangnaba numita amuk hanna maithong asibu pura oina haujinkirami. Makoigi apokpi anita lever oidina imung purami. Yam nungaitriba amana machil manau sing asibo khungangi mioi singna butni haina kaubirami amadi karigumba kanda yongi mingthol fau pirami. Masina maram origa matam ayambada imungdagi makoi ahum hendoktana leiba tarami. Masigumba tanfam asdasu makoida asa amadi leiri madudi nongmadi aikhoi su atei dauna school satpa job tawba duga kanagumba amaga lohonglakini haibasini. Matam kharagi matung machil manaugi pau asi international media yauki. Mazdagi Russia gi medical team amana matengi damak offer tawraki. Mazda treatment amadi travel gi entire cost have the changdaba pumnamak NGO amana puthoklani haina so fongdokhiba laikre. Masi chumna tagi miyamda utchairibra haibdumadi khangde. Tawdabu masina achumbamak oiba targadi makoi ahungi punsi mapok amada pokpaga manadawribani. Ngasigi wari si targa adomda kari faubage. Mathakta haijakriba mioising asi ngasidi taibang shemba mapuna ohelamliba fibam aduda penthokna hingba ngamle. Aduna aikoina khangjinba yaba amana malem asida perfect oiba habdi awatpa amata leitaba mioi haiba ama leite. Amada natragana amada awatpa natragana asoiba ama leiribani. Aduna penthokna leiba haibasina pumnamakki solution oigani haibasi aigi oiba motni. Masi thamjraga ngasi goina di mayam butti ke fix na kaina navgi tanja adu mayam dagi lauzari.